ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯔꯣꯏ ꯉꯥꯔꯣꯏ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯁꯔꯣꯏ ꯉꯥꯔꯣꯏ꯫ ꯃꯇꯝꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯏ, ꯃꯝꯕꯗꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯕꯅꯤ꯫ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯇꯝ ꯑꯁꯤꯗ ꯔꯥꯕꯩ ꯁꯥꯏꯀꯜ ꯑꯗꯣ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯥꯒꯤꯁꯤ ꯆꯥꯛ ꯆꯥꯅꯕ ꯑꯃ ꯆꯠꯂꯨꯔꯒ ꯊꯦꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤꯕꯅꯤ꯫ ꯌꯨꯁꯨ ꯇꯞ ꯇꯥꯅ ꯃꯈꯩ ꯊꯛꯆꯜꯂꯛꯂꯕꯅꯤꯅ ꯁꯥꯏꯀꯜ ꯊꯧꯔꯤꯕꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯅꯣꯡꯒ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕꯒ ꯃꯝꯕꯒ ꯅꯣꯡ ꯑꯃꯨꯛ ꯑꯃꯨꯛ ꯈꯥꯛꯂꯛꯄꯒꯤ ꯃꯩꯉꯥꯟ ꯑꯗꯨꯗ ꯂꯝꯕꯤ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯊꯧꯔꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯂꯝꯕꯤ ꯑꯗꯣ ꯌꯧꯁꯜꯂꯛꯂꯦ꯫ ꯔꯥꯕꯩꯅ ꯁ꯭ꯋꯥꯏ ꯖꯒꯥꯁꯤ ꯃꯤꯅꯗꯤ ꯍꯥꯏꯅꯕꯅꯤꯁꯦ, ꯍꯦꯔꯥ ꯀꯩꯗꯧꯖꯔꯨꯅꯦꯒꯦꯗ꯫ ꯔꯥꯕꯩꯗꯣ ꯀꯩꯁꯨ ꯈꯟꯗꯅ ꯁꯥꯏꯀꯜ ꯑꯗꯣ ꯃꯟꯖꯤꯂꯥ ꯈꯤꯡꯗꯨꯅ ꯁꯨꯃꯛ ꯊꯧꯔꯛꯂꯤ꯫ ꯏꯁꯩꯁꯨ ꯉꯪꯂꯤ ꯀꯩꯗꯧꯖꯔꯨꯅꯦꯒꯦ ꯍꯥꯏꯗꯨꯅ꯫ ꯀꯤꯕꯗꯨ ꯈꯔ ꯐꯅꯅꯕ ꯏꯁꯩ ꯉꯪꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯥꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯥꯁꯣꯟꯅꯅ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯀ꯭ꯂꯤꯌꯔ ꯑꯗꯨꯗ ꯐꯝꯂꯒ ꯏꯁꯩ ꯉꯪꯂꯛꯏ꯫ ꯔꯥꯕꯩꯅ ꯍꯩꯁ ꯀꯔꯤꯅꯣꯗ, ꯑꯩꯅ ꯁꯛꯂꯤꯕ ꯏꯁꯩꯁꯤ ꯑꯃꯨꯛ ꯍꯟꯅ ꯔꯤꯄ꯭ꯂꯦ ꯇꯧꯔꯛꯂꯤꯕꯁꯤꯅ ꯀꯗꯣꯝꯗꯒꯤꯅꯣ? ꯑꯗꯨꯝꯅ ꯔꯥꯕꯩꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯇꯨꯡꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯞꯇꯨꯅ ꯌꯥꯎꯔꯛꯂꯦ ꯍꯥꯏꯕꯁꯦ ꯃꯥꯅꯁꯨ ꯈꯪꯂꯤ꯫ ꯀꯤꯃꯟꯈꯤꯕꯅ ꯇꯨꯡ ꯍꯟꯅꯗꯤ ꯌꯦꯡꯂꯨꯗꯦ꯫ ꯁꯥꯏꯀꯜ ꯑꯗꯣ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯊꯧꯔꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯉꯥꯎꯗꯨꯅ ꯂꯥꯛꯂꯤꯕ ꯅꯤꯁꯥꯒ ꯄꯨꯡꯍꯟ ꯍꯜꯂꯤ ꯅꯣꯡꯒ ꯇꯥꯁꯜꯂꯛꯂꯕꯒ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯕꯩꯗꯣ ꯁꯥꯏꯀꯜꯒꯤ ꯃꯟꯗꯤꯂꯥ ꯑꯗꯨ ꯈꯤꯡꯂꯗꯨꯅ ꯏꯁꯩ ꯑꯗꯣ ꯍꯧꯅ ꯁꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯖꯒꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯗꯨꯅ ꯌꯦꯡꯉꯨꯅꯦ ꯏꯇꯥꯎ ꯀꯣꯛꯄꯥꯠ, ꯑꯥꯗ ꯑꯃ ꯂꯥꯛꯂꯤꯕꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯇꯨꯡꯗꯁꯨ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯛꯂꯤ꯫ ꯑꯁꯤꯗꯤ ꯁꯈꯤ ꯇꯣꯝꯕꯤ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤꯅꯦ, ꯃꯥꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯁꯤꯕꯗ ꯉꯥꯏꯔꯤ, ꯃꯤ ꯅꯞꯄ ꯍꯧꯔꯕꯣꯏꯔꯦ꯫ ꯉꯥꯏꯈꯣꯅꯦ, ꯃꯥꯒꯤꯁꯤ ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯑꯩ ꯇꯧꯒꯦ, ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯇꯨꯕꯠ ꯁꯝꯂꯒ ꯆꯠꯀꯦ ꯌꯦꯡꯀꯣ꯫ ꯇꯧꯔꯨꯅꯨꯗ, ꯁꯥꯏꯀꯜꯅ ꯑꯃꯨꯛ ꯊꯣꯝꯕꯤꯗꯅ ꯅꯪ ꯉꯍꯥꯁꯨ ꯒꯥꯔꯤꯅ ꯇꯛꯄꯗꯣ꯫ ꯍꯣꯏ ꯑꯩ ꯇꯧꯔꯣꯏ, ꯍꯟꯗꯛꯇꯤ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ꯫ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯒ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯂꯤꯕ ꯔꯥꯕꯩꯒꯤ ꯁꯥꯏꯀꯜ ꯃꯃꯥꯡ ꯑꯗꯨꯗ ꯍꯧꯖꯤꯛꯇ ꯂꯝꯕꯤ ꯃꯌꯥꯏꯗ ꯇꯨꯕꯠ ꯁꯝꯒꯦ ꯍꯥꯏꯔꯝꯕ ꯂꯥꯏꯃꯨ ꯑꯗꯣ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯇꯨꯕꯠ ꯁꯝꯃꯤ꯫ ꯃꯗꯨ ꯎꯈꯤꯕꯗꯒꯤꯗꯤ ꯔꯥꯕꯩꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯧꯖꯤꯛ ꯂꯥꯏꯃꯨ ꯑꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯕ ꯖꯒꯥ ꯑꯗꯣꯝꯂꯣꯝꯗ ꯁꯥꯏꯀꯜ ꯑꯗꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯃꯗ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯊꯣꯝꯖꯤꯜꯂꯛꯇꯣꯔꯦ ꯈꯟꯗꯨꯅ ꯍꯥꯏꯗꯨꯅ ꯍꯟꯇꯣꯛꯏ꯫ ꯍꯟꯇꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯁꯥꯏꯀꯜ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯊꯧꯖꯤꯜꯂꯛꯇꯨꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯁꯥꯏꯀꯜ ꯑꯗꯨꯅ ꯇꯛꯈꯥꯏꯔꯤ꯫ ꯑꯗꯨꯒ ꯁꯥꯏꯀꯜ ꯑꯗꯨꯁꯨ ꯂꯥꯏꯃꯨ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯕꯩꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯑꯃꯨꯕ ꯑꯃ ꯆꯦꯟꯈ꯭ꯔꯤꯕꯗꯨꯗꯤ? ꯃꯗꯨ ꯑꯐꯕ ꯑꯣꯏꯔꯝꯃꯣꯏ, ꯇꯤꯃꯨ ꯂꯥꯏꯃꯨ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯒꯅꯦꯕꯁꯦ꯫ ꯀ꯭ꯂꯣꯁ ꯑꯃꯈꯛ ꯌꯥꯎꯔꯛꯄꯗꯨꯁꯨꯅꯦ ꯀꯥꯎꯗꯅ ꯍꯨꯟꯇꯣꯛꯑꯝꯃꯤ꯫ ꯌꯨ ꯍꯥꯏꯕ ꯅꯤꯁꯥꯁꯦ ꯊꯛꯇꯕꯅꯗꯤ ꯐꯔꯕꯖꯥꯠꯅꯤ꯫ ꯃꯁꯤꯒꯤ ꯁꯥꯏꯀꯜꯁꯤꯁꯨꯕ ꯃꯁꯤꯁꯨ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯔꯥꯕꯩꯗꯣ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯁꯥꯏꯀꯜ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛ ꯁꯥꯏꯀꯜ ꯑꯗꯨꯅ ꯊꯣꯝꯖꯤꯜꯂꯤꯕ ꯖꯒꯥꯗꯨꯗ ꯑꯃꯨꯛ ꯂꯪꯁꯤꯜꯂꯤ꯫ ꯁꯣꯝꯗꯅ ꯔꯥꯕꯩꯅ ꯁꯥꯏꯀꯜꯅ ꯆꯦꯟꯗꯨꯅ ꯄꯨꯔꯛꯂꯒ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯁꯨꯗꯦꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯁꯥꯏꯀꯜ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯂꯪꯁꯤꯜꯂꯛꯄꯗꯨꯗ ꯁꯤꯔꯦꯅꯦ ꯊꯣꯔꯥꯏ ꯃꯆꯥ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯂꯥꯏꯃꯨ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯔꯥꯕꯩꯗꯤ ꯀꯔꯤꯃꯠꯇ ꯎꯕ ꯅꯠꯇꯦ꯫ ꯃꯥꯗꯤ ꯁꯥꯎꯗꯨꯅ ꯑꯗꯨꯃꯛ ꯇꯧꯖꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯒꯤ ꯂꯌꯥꯝꯁꯤꯡ ꯑꯗꯨꯅ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯗꯨꯅ ꯄꯦꯂꯤꯗ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯣ ꯁꯥꯎꯅꯤꯡꯒꯨꯝ ꯏꯀꯥꯏꯒꯨꯝ ꯄꯔꯞ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯕꯩꯗꯤ ꯁꯥꯏꯀꯜ ꯑꯗꯣ ꯀꯥꯈꯠꯇꯨꯅ ꯊꯧꯅꯕ ꯇꯧꯔꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯥꯕꯩꯒꯤ ꯂꯨꯈꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯛꯄꯗꯨꯗ ꯔꯥꯕꯩꯅ ꯕꯨꯠꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛꯁꯨ ꯁꯥꯏꯀꯜ ꯑꯗꯣ ꯍꯣꯠꯇꯨꯅ ꯊꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯣ ꯏꯀꯥꯏꯒꯨꯝ ꯀꯔꯤꯒꯨꯝ
ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯒꯤ ꯆꯥꯎꯔꯕ ꯍꯩꯕꯣꯡ ꯑꯃꯗꯤ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨꯛ ꯑꯃꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯥ ꯅꯍꯥꯟꯗꯁꯨ ꯒꯥꯔꯤꯅ ꯇꯛꯈꯤꯗ ꯉꯥꯏꯔꯤ ꯇꯧꯔꯨꯅꯨ ꯍꯥꯏꯗꯅ ꯃꯤ ꯂꯛꯅꯔꯤꯃꯦꯅ ꯍꯩꯗꯤ ꯍꯩꯇꯦ ꯀꯩ ꯀꯥꯟꯗꯕꯗ ꯁꯥꯏꯀꯜꯅ ꯇꯛꯏ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ ꯑꯩ ꯑꯆꯥꯛꯀꯃꯩꯗꯅꯦ ꯒꯤ ꯍꯥꯏꯔꯛꯀꯅꯨ ꯈꯣꯏꯗꯧꯅ ꯈꯨꯇꯧ ꯁꯧꯒꯠꯄꯅꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯉꯁꯥꯏ ꯔꯥꯕꯩꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯅꯞꯄꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯍꯧꯖꯤꯛꯀꯤ ꯁꯤꯇ꯭ꯔꯗꯨꯗꯤ ꯌꯦꯡꯕ ꯊꯣꯛꯄ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯅꯞꯂꯒ ꯀꯥꯈꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯥꯕꯩꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯑꯁꯣꯝ ꯁꯥꯏꯀꯜ ꯊꯧꯔꯛꯄꯅ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯦ ꯀꯣꯟꯊꯣꯡ ꯂꯣꯜꯂꯝꯕ ꯑꯗꯨꯗ ꯈꯣꯏꯗꯧ ꯁꯧꯒꯠꯅ ꯃꯄꯥ ꯀꯅꯥꯅ ꯂꯣꯜꯂꯤꯕ ꯀꯣꯟꯊꯣꯡꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯀꯣꯟꯊꯣꯡ ꯑꯗꯣ ꯄꯣꯔꯣꯛ ꯊꯨꯗꯦꯛꯇꯨꯅ ꯄꯔꯞ ꯊꯧꯖꯤꯜꯂꯛꯏ ꯁꯥꯏꯀꯜꯒꯗꯣ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯀꯗꯥꯏꯗꯅꯣꯃ ꯂꯪꯁꯤꯜꯂꯝꯂꯒ ꯃꯥꯡꯒꯣꯜꯂꯣꯝꯗ ꯀꯥꯈꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯕꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯔꯥꯕꯩꯒꯤ ꯃꯄꯥꯍꯣꯏ ꯃꯃꯥꯍꯣꯏꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯥꯕꯩꯗꯣ ꯅꯨꯃꯤ ꯇꯧꯔꯝꯂꯒ ꯕꯣꯝ ꯍꯥꯏꯊꯈ꯭ꯔꯦ ꯇꯁꯦꯡꯅ ꯃꯍꯥꯛ ꯉꯁꯥꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯕ ꯖꯥꯠꯅꯤ ꯂꯥꯏꯒꯤ ꯁꯥꯍꯨꯝꯒ ꯈꯔꯒ ꯐꯪꯈꯤꯕꯒ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯀꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯆꯠꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯍꯦꯔꯥꯃꯣꯠꯇꯣ ꯀꯧꯔꯨꯔꯤ ꯑꯃꯥꯏꯕ ꯍꯦꯔꯥꯃꯣꯠꯇꯣ ꯁꯇꯤꯜ ꯑꯃ ꯇꯨꯞꯂꯒ ꯂꯥꯛꯂꯤ ꯔꯥꯕꯩꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯍꯦꯔꯥꯃꯣꯠꯅ ꯏꯁ ꯃꯥꯒꯤꯁꯤꯗꯤ ꯂꯥꯏꯒ ꯈꯔ ꯊꯦꯡꯅꯔꯨꯔꯦꯗꯅ ꯇꯤꯃꯨ ꯂꯥꯏꯃꯨ ꯊꯦꯡꯅꯕ ꯑꯣꯛꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯅꯕꯅꯤ ꯑꯁꯨꯝ ꯇꯧꯁꯤ ꯂꯥꯏ ꯑꯃ ꯈꯨꯔꯨꯝ ꯊꯣꯛꯇꯕꯗꯤ ꯌꯥꯔꯔꯣꯏ ꯃꯁꯥ ꯑꯁꯤꯗ ꯇꯤꯃꯨ ꯂꯥꯏꯃꯨꯃꯛ ꯆꯪꯗ꯭ꯔꯕꯁꯨ ꯁꯥꯎꯝ ꯈꯔ ꯐꯪꯈꯤꯕ ꯑꯁꯤꯅ ꯑꯟꯅ ꯃꯍꯥ ꯆꯨꯔꯦ ꯑꯉꯥꯡꯁꯦ ꯑꯗꯨꯅꯅꯦ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯁꯦꯡꯇꯣꯛꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯂꯧꯔꯒ ꯃꯁꯥ ꯁꯦꯡꯇꯣꯛꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯔꯥꯕꯩꯗꯣ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯔꯥꯕꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯔꯥꯃꯣꯠ ꯂꯩꯔꯝꯕꯗꯨꯗ ꯔꯥꯕꯩꯅ ꯑꯣꯖꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯠꯇꯦꯅꯦ ꯑꯣꯖꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ ꯏꯕꯨ ꯔꯥꯕꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯤ ꯍꯥꯠꯂꯤꯕꯁꯤꯕꯣ ꯅꯠꯇꯦꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯈ꯭ꯔꯗꯅ ꯅꯪꯅ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯣ ꯑꯦꯔꯥ ꯑꯣꯖꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯀꯔꯤ ꯈꯪꯒꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯁꯜꯂꯦ ꯂꯥꯏꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯂꯦ ꯀꯔꯤ ꯁꯥꯔꯒꯦ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣ ꯔꯥꯕꯩ ꯅꯪꯒꯤꯁꯤꯗꯤ ꯋꯥ ꯀꯥꯏꯔꯦꯅꯦ ꯋꯥ ꯀꯥꯏꯔꯗꯤ ꯏꯁꯤꯡ ꯆꯪꯕ ꯃꯍꯧꯁꯥꯅꯤ ꯅꯪ ꯁ꯭ꯋꯥꯏꯗ ꯉꯥꯛꯇꯪ ꯋꯥꯟꯊꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯁꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯇꯧꯔꯒ ꯂꯩꯍꯧꯔꯣꯏꯕꯣ ꯑꯩ ꯆꯠꯂꯦ ꯍꯩ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯔꯒ ꯑꯩꯉꯣꯟꯗ ꯂꯥꯏ ꯁꯥꯟꯅꯩꯒ ꯀꯥꯏꯗꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯂꯩꯋꯥꯕꯣꯛ ꯆꯤꯟꯐꯥ ꯄꯨꯊꯕ ꯑꯩꯉꯣꯟꯗ ꯑꯃꯥꯏꯕ ꯍꯦꯔꯥꯃꯣꯠꯇꯣ ꯁꯥꯎꯔꯗꯨꯅ ꯒꯝ ꯆꯠꯈꯤꯕꯗꯨꯗ ꯔꯥꯕꯩꯒꯤ ꯃꯄꯥ ꯇꯥꯟꯅꯗꯨꯅ ꯑꯣꯖꯥ ꯑꯉꯥꯡꯁꯤ ꯉꯁꯥꯏꯗꯒꯤ ꯃꯤꯍꯨꯟ ꯅꯥꯝꯃ ꯆꯣꯏꯗꯨꯅ ꯂꯩꯔꯨꯔꯕꯅꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯣꯖꯥꯗ ꯄꯉꯥꯡ ꯉꯥꯡꯕꯗ ꯑꯣꯖꯥꯅ ꯀꯔꯤꯒꯤ ꯁꯥꯎꯕꯤꯔꯤꯕꯅꯣ ꯍꯦꯔꯥꯃꯣꯠꯇꯣ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯍꯣꯏꯅꯦ ꯑꯉꯥꯎꯕꯅ ꯉꯥꯡꯕ ꯋꯥꯅꯤꯀꯣ ꯍꯣꯏ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪ ꯑꯩ ꯇꯥꯟꯅꯔꯤꯗꯨꯕꯣ ꯅꯆꯥꯅꯨꯄꯥꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯇꯞꯅ ꯐꯔꯛꯂꯒꯅꯤ ꯀꯔꯤ ꯑꯃꯇ ꯇꯧꯔꯛꯂꯔꯣꯏ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯗꯣ ꯑꯣꯖꯥ ꯁꯦ ꯗꯈꯤꯅꯥꯁꯦ ꯈꯔ ꯄꯥꯏꯕꯤꯈꯣ ꯑꯗꯨꯅꯤꯗꯅ ꯑꯩꯗꯤ ꯁꯥꯎꯔꯒ ꯆꯠꯄꯗꯨꯗ ꯗꯈꯤꯅꯥꯒꯤ ꯋꯥꯈꯜꯒꯁꯤ ꯂꯣꯏ ꯀꯥꯎꯔꯨꯔ ꯄꯣꯠꯅꯤ ꯀꯗꯥꯏ ꯁꯤꯗꯤ ꯌꯥꯝꯃꯤꯅꯤ ꯂꯨꯄꯥ 100ꯅꯤꯅꯦ ꯍꯣꯏ ꯑꯣꯖꯥ ꯐꯔꯦ ꯑꯩ ꯋꯥ ꯍꯩꯒꯦ ꯂꯩꯔꯛ ꯈꯨꯜꯂꯛꯇꯅꯦ ꯍꯧꯖꯤꯛ ꯂꯥꯏ ꯇꯤꯟ ꯃꯊꯤ ꯐꯣꯡꯕ ꯃꯇꯝꯅꯤ ꯅꯈꯣꯏ ꯅꯇꯣꯝꯇ ꯄꯪꯆꯥ ꯇꯧꯒꯅꯨꯀꯣ ꯍꯧꯖꯤꯛ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗ ꯂꯥꯏ ꯀꯟꯅ ꯈꯨꯟꯖꯤꯟꯅꯔꯤꯕꯅꯤ ꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯪꯀꯤ ꯀꯤꯒꯅꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯈꯔ ꯇꯧꯔꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯍꯦꯔꯥꯃꯣꯠꯇꯣ ꯒꯝ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯕꯩꯒꯤ ꯃꯄꯥꯅ ꯂꯥꯏ ꯇꯤꯟ ꯃꯊꯤ ꯐꯣꯡꯂꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯂꯝꯒꯗꯕ ꯃꯥꯜꯂꯦ ꯑꯩ ꯏꯆꯥꯅꯨꯄꯥ ꯔꯥꯕꯩ ꯑꯁꯤꯅ ꯀꯗꯥꯏꯗꯅꯣꯅꯦ ꯃꯥꯅ ꯆꯠꯂꯨꯔꯤꯕꯁꯤꯕꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯕꯅꯤ ꯅꯨꯃꯤꯗꯥꯡꯗꯅ ꯑꯁꯨꯝꯅ ꯉꯥꯎꯔ ꯍꯦꯛ ꯍꯜꯂꯛꯄ ꯅꯣꯡꯃꯇ꯭ꯔꯒ ꯅꯣꯡꯃꯝꯗꯤꯅꯦ ꯁꯤꯕꯝ ꯅꯥꯕꯝ ꯈꯪꯗꯅ ꯁꯤꯒꯗꯧꯔꯤꯕ ꯖꯥꯠꯅꯤ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ ꯔꯥꯕꯩꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯕꯩꯒꯤ ꯃꯄꯥꯅ ꯈꯔ ꯊꯛ ꯆꯥꯔꯕꯗꯤ ꯉꯟꯇꯥ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯝꯂꯒ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯔꯥꯕꯩꯁꯨ ꯑꯆꯣꯠꯄ ꯐꯤꯔꯣꯟꯗꯣ ꯂꯣꯏꯅꯃꯛ ꯍꯣꯡꯗꯣꯛꯂꯒ ꯃꯍꯥꯛꯇ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯇꯝꯁꯤ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ
सोमदना हेरामोतो गम गम असुम लाक्ली मतम अदुदा महाक्ति आमाइबम ओइबनिना तिनमु लाइमुसिंग अदो लोइनमुक उरिबनि तिनमु लाइमुसिंग अदुना फन फन उदेवादि चोंथरकलगा ओजा 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 नत्रो आमाइबदुबो अई मानिने नोइगिसि अइंगोंदा करिगुंबा माइनिंगो माली हय ngasigithi hairanu ai yengu matamse yamma thiengle kanagumba ma yengba chaluribani ai yamma tumningi ko lehoro hayeng kono udirasi asumna haramlaga heramot parap mayum jomona balakli mata maduta tungdo lehoriba laimu singaduna oja heramot nongonda khoina haigada ba lairi ko haiduna laurga lehori mata maduta lairiba laimu singaduna kariyamu haige haribno haiduna hangi mata maduda laimu aduna ngai khune ngasai nupa ma khoi mayam laknu khibudo mara hotana khoi kirestian khibudo adugi wari mata nguda ina hainin bum lei moina gi chu ga ngauri basibu kamai to bujano ati khoi song tang ngaru gi yeng sai bro kari ro nang na hari budu nati bo nang bu ngong ning bi waro hoi ni ai su ngong ning bi ni oh adugi di kari ta khalu nu se se 시기 싱가이박 만바 우사 조버스 나코 kuda amutang thomada yani singawdo anelka suroi amayam phawse makmakok singawon sise mayam sangduna phaw hadina tanarak paduta laimu ado koi chen chele hari ba laimu asini ngasai rabhaina saikra takhai rambado masidagidi laimu ado mafam madu thadoktuna khara lapa ugi uthak amata kakatuna makhong hairaga leikhi masigi matung nong su tap na ngan thorakle nong pungan ngalabada khulgi miui kya magi thokpa labu kumduna thabak sunarakli asomna labu sunarakpaduda mayam sing aduna hainari bisi khulgi lerak lung ohum phangbudu lai khundunare haiba paw ma he tari ngarang surabai do lai wukna badagi amai ba heramutna mapung phana layeng bibudagi phar edana hai madugi mafam maduda lai wukna ribisi phana yamdi yamle kari karam tawribano haiba khangdre aduna ikhoi maiba haiba khara tanaraga timulai mo singadu tanthoknaba amati ikhoi de soknaba gidamakta phajin punchimbra kaino ma tahuda ba targa di ikhoi chatok kutok ngamlodori haiduna wari sanarakli matamaduda munana haujing pakarai dagi lainoda kiman badagi mi singse laiwok ti lokpa howrabani amina hainaba lai chorot habunga lai sai haidana na tini ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯍꯨꯝ ꯂꯣꯡꯕ ꯑꯁꯤꯗ ꯂꯥꯏ ꯊꯣꯛꯏ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯁꯟꯗꯣꯛꯄꯗꯒꯤ ꯀꯔꯤꯁꯨ ꯇꯧꯖꯔꯝꯗꯕ ꯑꯩꯈꯣꯏꯒꯥꯁꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯃꯨꯛ ꯇꯧꯍꯜꯂꯕꯅꯤ ꯉꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯂꯩꯔꯛꯂꯕ ꯂꯝꯕꯤ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣꯅꯦ ꯍꯟꯗꯛꯇ ꯂꯥꯏ ꯊꯣꯛꯏ ꯍꯥꯏꯗꯅ ꯋꯥ ꯁꯟꯗꯣꯛꯏꯕꯁꯤꯕꯣ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯅ ꯊꯣꯛꯇ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯅ ꯊꯣꯛꯀꯗ꯭ꯔꯣ ꯃꯗꯣ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯔꯤꯅꯤꯀꯣ ꯃꯨꯅꯥꯟꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯈꯔ ꯑꯃꯅꯁꯨ ꯆꯨꯝꯃꯤ ꯑꯀꯤꯕ ꯍꯥꯏꯕꯁꯤꯗꯤ ꯋꯥꯈꯜꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯅꯤꯡꯕꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯂꯣꯏꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯃꯨꯅꯥꯟꯗꯣ ꯊꯕꯛ ꯋꯥꯅꯒ ꯁꯨꯔꯨꯕꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯟꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯛꯃꯤꯟ ꯆꯥꯃꯤꯟꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯇꯤꯃꯨꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯑꯃꯥꯏꯕ ꯍꯦꯔꯥꯃꯣꯇꯣ ꯍꯦꯛ ꯊꯦꯡꯅꯕꯒ ꯃꯥꯕꯨ ꯐꯥꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯊꯛꯅ ꯆꯠꯅꯔꯤꯕ ꯌꯨꯁꯦ ꯑꯩꯈꯣꯏꯁꯨ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯅꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯤꯡꯗꯨꯅ ꯂꯩꯔꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯃꯨꯅꯥꯟꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯨꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯃꯥꯄꯟꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ ꯉꯁꯤꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ ꯅꯣꯡ ꯇꯥꯔꯝꯗꯥꯏꯒꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯑꯃꯗꯤ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯃꯨꯅꯥꯟꯗꯣ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜꯗ ꯊꯛꯎ ꯆꯥꯔꯨꯕꯅꯤꯅ ꯁꯥꯏꯀꯜꯒ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯏꯁꯩꯒ ꯉꯪꯂꯗꯨꯅ ꯃꯈꯣꯡꯒꯗꯣ ꯍꯥꯏꯔꯪ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯥꯟꯅ ꯑꯁ꯭ꯋꯥꯏꯁꯤꯔꯥ ꯃꯌꯥꯝꯅ ꯚꯨꯠ ꯊꯣꯛꯏ ꯂꯥꯏ ꯊꯣꯛꯏꯅ ꯍꯥꯏꯅꯔꯤꯕꯗꯣ ꯐꯔꯦ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯇꯝꯅꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯉꯣꯟꯗ ꯍꯦꯛ ꯇꯝꯅꯔꯛꯄ ꯂꯥꯏꯗꯣ ꯈꯨꯄꯥꯛꯅ ꯊꯥꯕ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯃꯨꯅꯥꯟ ꯑꯩꯒꯤ ꯃꯤꯡ ꯍꯣꯡꯒꯦ ꯃꯇꯣꯝꯇ ꯉꯥꯡꯂꯗꯨꯅ ꯍꯥꯏꯔꯪ ꯑꯁꯨꯝ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯇꯤꯃꯨꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯇꯧꯒ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯗꯕꯨ ꯈꯨꯄꯥꯛꯅ ꯊꯥꯅꯤ ꯀꯥꯏꯗꯅ ꯐꯩ ꯑꯩ ꯇꯧꯔꯒꯦꯀꯣ ꯑꯁꯨꯝꯅ ꯉꯔꯥꯡ ꯔꯥꯕꯩꯗ ꯈꯟꯅ ꯍꯧꯔꯨꯔꯕ
ꯔꯥꯕꯤꯒꯤ ꯁꯥꯏꯀꯜꯅ ꯅꯟꯁꯤꯜꯂꯝꯂꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯑꯗꯣ ꯑꯃꯨꯛ ꯐꯟ ꯆꯣꯡꯊꯔꯛꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯥꯟꯅꯗꯕꯗ ꯇꯧꯔꯨꯅꯨꯀꯣ ꯅꯪ ꯃꯩꯕꯣ ꯅꯪꯅ ꯐꯥꯎ ꯁꯥꯔꯒ ꯁꯣꯛꯄ꯭ꯔ ꯅꯪꯗꯃꯛ ꯁꯣꯛꯎꯏ ꯍꯥꯏꯗꯨꯅ ꯅꯛꯅꯔꯛꯂꯤ ꯉꯁꯤꯗꯤ ꯁꯣꯏꯍꯜꯂꯔꯣꯏ ꯉꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯃꯌꯥꯝꯅ ꯄꯥꯝꯂꯤꯕ ꯗꯤꯃꯥꯟ ꯑꯗꯨꯁꯨ ꯑꯩ ꯃꯉꯣꯟꯗꯒꯤ ꯂꯧꯒꯦ ꯍꯥꯏꯔꯝꯂꯒ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯁꯣꯝꯗꯅ ꯃꯨꯅꯥꯟꯗꯣ ꯉꯥꯎꯔꯤ ꯐꯩꯔꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗꯒꯤ ꯍꯩ ꯃꯨꯅꯥꯟ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯕꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯨꯅꯥꯟꯗꯣ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯥꯟꯅ ꯍꯩ ꯅꯤꯁꯥꯟꯒꯦ ꯇꯧꯏꯀꯣ ꯑꯩ ꯁꯣꯛꯇꯅꯅꯦ ꯁ꯭ꯋꯥꯏꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦꯁꯦ ꯑꯩ ꯂꯛꯅꯔꯤꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯃꯨꯅꯥꯟꯗꯨ ꯃꯆꯤꯟꯅ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ ꯆꯠꯄꯗꯤ ꯂꯦꯞꯄ ꯅꯠꯇꯦ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯃꯝꯒ ꯃꯝꯂꯦ ꯀꯔꯤꯁꯨ ꯎꯕ ꯅꯠꯇ꯭ꯔꯤ ꯃꯨꯅꯥꯟꯗꯣ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯒꯗꯧꯔꯤ ꯃꯥꯜꯂꯦ ꯈꯔ ꯊꯨꯅ ꯌꯨꯝꯗ ꯆꯠꯍꯧꯕꯅ ꯐꯅꯤ ꯈꯜꯂꯗꯨꯅ ꯄꯔꯞ ꯄꯔꯞ ꯍꯥꯏꯔꯪ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯥꯟꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯃꯨꯁꯤꯟ ꯃꯨꯅ ꯁꯥꯐꯣꯡꯂꯛꯂꯤ ꯑꯗꯨꯒ ꯇꯞꯅ ꯆꯠꯂꯨꯅꯤ ꯃꯨꯅꯥꯟ ꯅꯪꯕꯨ ꯇꯨꯁꯟꯗꯅ ꯅꯅꯥꯒ ꯂꯣꯏꯅ ꯄꯪꯕ ꯇꯥꯔꯦꯅꯦ ꯑꯦ ꯀꯅꯥꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯪꯂꯩ ꯂꯩꯊꯣꯛꯄꯗꯗꯤ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯃꯨꯅꯥꯟꯗꯣ ꯑꯣꯏꯃꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯇꯨꯡ ꯈꯪꯍꯟꯍꯟꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯇꯨꯁꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯨꯅꯥꯟꯗꯣ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯒ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯃꯨꯅꯥꯟꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯄ ꯇꯥꯟꯖꯥꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯥꯟꯗꯣ ꯃꯃꯥꯡꯂꯣꯝꯗ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯇꯕꯤꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯈꯠꯂꯛꯄ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯈꯗꯥꯡꯗ ꯈꯪꯍꯧ ꯍꯧꯒꯠꯂꯛꯇꯨꯅ ꯃꯨꯅꯥꯟꯒꯤ ꯃꯀꯣꯛ ꯂꯨꯈꯝ ꯑꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯈꯗꯥꯡꯗ ꯌꯩꯈꯠꯈ꯭ꯔꯤ ꯈꯗꯥꯡꯗ ꯐꯨꯖꯤꯜꯂꯛꯄꯗꯨꯗ ꯂꯥꯏꯃꯨ ꯑꯗꯣ ꯑꯁ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯣꯡꯈ꯭ꯔꯥꯛ ꯇꯨꯔꯒ ꯂꯩꯍꯧꯏ ꯃꯨꯅꯥꯟꯁꯨ ꯀꯔꯥꯏꯗꯅꯣ ꯑꯃ ꯐꯨꯖꯤꯟꯈ꯭ꯔꯦ ꯁꯤꯍꯧꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯍꯣꯠꯇꯨꯅ ꯍꯥꯏꯔꯪ ꯆꯦꯜꯂꯛꯂꯤ ꯁꯣꯝꯗ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯣꯡꯅꯥꯡ ꯑꯃꯗꯤ ꯍꯩꯕꯣꯡ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯣꯛꯂꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯣꯛꯄ ꯑꯃꯗꯤ ꯎꯁꯥ ꯋꯥꯁꯥꯁꯤꯡ ꯑꯗꯣ ꯁ꯭ꯔꯣꯠ ꯍꯥꯏꯕꯒꯤ ꯃꯈꯣꯜ ꯃꯨꯅꯥꯟꯅ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯇꯥꯕꯗꯤ ꯇꯥꯔꯤꯕꯅꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯈꯔ ꯃꯈꯩꯗꯤ ꯎꯔꯤ ꯇꯤꯃꯨ ꯂꯥꯏꯃꯨ ꯁꯥꯐꯣꯡꯂꯦ ꯑꯩ ꯉꯁꯤ ꯁꯤꯕ ꯇꯥꯔꯦ ꯂꯥꯏ ꯈꯨꯟꯗꯤꯟꯅꯔꯤꯉꯩꯗ ꯆꯪꯂꯨꯔꯦ ꯍꯥꯏꯗꯨꯅ ꯃꯨꯅꯥꯟꯗꯣ ꯃꯇꯣꯝꯇ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯀꯣꯏꯍꯥꯏ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯥꯟꯒꯤ ꯃꯇꯨꯡꯂꯣꯝꯗ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯈꯗꯥꯡꯗ ꯐꯨꯒꯠꯂꯛꯄꯗꯒꯤ ꯂꯣꯡꯗꯥ ꯇꯥꯍꯧꯔꯕ ꯂꯥꯏꯃꯨ ꯑꯗꯣ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯟꯖꯤꯟ ꯆꯣꯞꯍꯟꯕ ꯅꯪꯗ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯨꯅꯥꯟꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯨꯅꯥꯟꯗꯣ ꯀꯔꯣꯝꯗꯒꯤꯅꯣ ꯁꯥꯎꯍꯨꯝ ꯑꯃ ꯂꯥꯛꯏꯗ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯐꯠ ꯂꯩꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯨꯁꯤꯟ ꯃꯨꯕ ꯁꯥꯎꯍꯨꯝ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯨꯅꯥꯟꯗꯣ ꯀꯗꯣꯝ ꯆꯦꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯌꯦꯡꯉꯝꯂꯒ ꯃꯍꯥꯛꯅ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯀꯣꯞ ꯑꯃꯗ ꯃꯈꯣꯡ ꯑꯗꯣ ꯈꯪꯄꯨꯠ ꯄꯨꯊꯗꯨꯅ ꯃꯍꯥꯛꯁꯨ ꯈꯪꯐꯝ ꯐꯝꯊꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯨꯅꯥꯟꯒꯤ ꯃꯁꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯣꯡꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯃꯨꯅꯥꯟꯅ ꯑꯗꯨꯝꯅ ꯇꯨꯁꯟꯕꯗꯒꯤ ꯈꯨꯗꯨ ꯀꯨꯜꯂꯒ ꯁꯠ ꯄꯥꯛꯊꯈꯤꯕ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄ ꯑꯗꯨꯒ ꯃꯄꯥ ꯆꯥꯅꯅ ꯍꯧꯖꯤꯛꯇꯤ ꯃꯨꯅꯥꯟꯅ ꯐꯝꯊꯈꯤꯕꯗꯒꯤ ꯂꯥꯏꯃꯨ ꯑꯗꯣ ꯃꯨꯅꯥꯟꯒꯤ ꯃꯄꯥ ꯂꯥꯟꯗꯨꯅ ꯄꯥꯏꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯎꯞꯁꯤꯜꯂꯒ ꯑꯃꯨꯛ ꯇꯥꯏ ꯁꯣꯝꯗꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯐꯝꯂꯤꯕ ꯑꯃꯗꯤ ꯃꯇꯣꯟꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯍꯩꯕꯣꯡꯗ ꯇꯣꯡꯂꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗꯤ ꯄꯨꯂꯤ ꯄꯥꯏꯕꯅ ꯂꯣꯏꯔꯕꯅꯤ ꯅꯣꯛꯄꯗ ꯃꯁꯤꯗꯒꯤꯗꯤ ꯃꯨꯅꯥꯟꯗꯣ ꯃꯥꯗꯨꯅ ꯊꯣꯡꯒꯥꯜ ꯑꯃꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯥꯟꯅꯔꯛꯂꯤ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜꯗ ꯍꯦꯛ ꯀꯥꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯤꯡ ꯂꯥꯎꯕ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯈꯤꯕꯗꯒꯤꯗꯤ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯂꯣꯡꯗꯥ ꯍꯥꯏꯊꯈ꯭ꯔꯤ ꯑꯗꯨꯝꯅ ꯃꯨꯅꯥꯟꯅ ꯂꯣꯡꯗꯥ ꯍꯥꯏꯊꯈꯤꯕ ꯑꯗꯨꯗ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯀꯩꯅꯣꯅꯦ ꯃꯥꯡꯒꯣꯜꯗ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯈꯠꯂꯛꯂꯒ ꯀꯅꯥꯅꯣꯝ ꯂꯥꯎꯔꯝꯂꯒ ꯂꯣꯡꯅ ꯍꯥꯏꯊꯈꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯄꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯨꯅꯥꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯃꯊꯪ ꯐꯣꯟ ꯇꯧꯅꯗꯨꯅ ꯃꯨꯅꯥꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯥꯟꯗꯤ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯄꯨꯡꯂꯣꯟꯗ ꯂꯣꯜꯂꯤ ꯅꯣꯏꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯎꯁꯤꯠꯇꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯃꯨꯅꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ ꯅꯈꯣꯏ ꯀꯩꯗꯧꯕ ꯉꯝꯕꯒꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯃꯥꯒꯤ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯍꯦꯔꯥꯃꯣꯠꯇꯣ ꯀꯧꯔꯨꯅꯕ ꯃꯌꯥꯝ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯍꯦꯔꯥꯃꯣꯠꯇꯣ ꯀꯧꯔꯨꯔꯤ ꯑꯃꯥꯏꯕ ꯍꯦꯔꯥꯃꯣꯠꯅ
ꯃꯨꯅꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗꯨꯁꯨ ꯐꯥꯎꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤꯒ ꯄꯨꯟꯅ ꯂꯥꯛꯄꯅꯤꯅ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡꯗꯣ ꯑꯃꯠꯇ ꯁꯥꯐꯣꯡꯗꯦ ꯃꯁꯤꯗꯒꯤꯗꯤ ꯍꯦꯔꯥꯃꯣꯠ ꯃꯨꯅꯥꯟꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯍꯦꯔꯥꯃꯣꯠꯅ ꯏꯁ ꯅꯈꯣꯏ ꯑꯣꯏꯔꯦ ꯉꯔꯥꯡꯗ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯩꯅꯣ ꯈꯔ ꯍꯪꯍꯧꯕꯅꯤꯅꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯇꯧꯔꯤꯁꯦ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯡꯂꯒ ꯆꯪꯁꯤꯜꯂꯛꯂꯒ ꯃꯨꯅꯥꯟꯒꯤ ꯃꯤꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯥꯟꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯏ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯌꯦꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯍꯦꯔꯥꯃꯣꯠꯇꯣ ꯃꯀꯣꯛ ꯏꯉꯥꯎ ꯉꯥꯎꯏ ꯀꯔꯤ ꯍꯥꯏꯈꯤꯒꯦꯅꯦ ꯑꯩꯕꯣ ꯍꯥꯏꯗꯨꯅ ꯇꯤꯡꯉꯛ ꯑꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯥꯟꯅ ꯉꯁꯤꯗꯤ ꯃꯨꯅꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯤ ꯎꯁꯤꯠꯇꯕ ꯑꯁꯤꯒꯤ ꯃꯉꯛ ꯑꯁꯤ ꯑꯩꯅ ꯐꯨꯛꯇꯠꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯅꯣꯏ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯍꯦꯔꯥꯃꯣꯠꯅ ꯅꯠꯇꯦ ꯀꯗꯥꯏꯗꯒꯤ ꯑꯍꯤꯡꯕ ꯃꯤꯒꯤ ꯃꯀꯣꯛꯄꯨ ꯐꯨꯠꯕꯣꯜ ꯁꯥꯟꯅꯩ ꯍꯥꯏꯕ꯭ꯔꯣ ꯁꯦ ꯅꯪꯅ ꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯑꯩ ꯍꯦꯛꯇꯃꯛ ꯄꯤꯒꯦꯁꯦ ꯍꯣ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯎꯗꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯃꯥꯏꯕ ꯍꯦꯔꯥꯃꯣꯠ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯆꯥꯛꯊꯥꯛ ꯑꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯃꯨꯅꯥꯟ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯀꯣꯛꯁꯦ ꯐꯨꯠꯕꯣꯜ ꯁꯥꯟꯅꯒꯗꯕꯅꯤ ꯈꯪꯉꯨ इही आई पी है ऐसे अमाइब हेरामोट हेरामोट अगर पीब गमलोदब करीसु लेते तौगदबु अगर गमगदब हाइरउ फरे फरे अदुदि हेरामोट अखोइद नखोइगी को यू हाइब्रा यामना हाव लंगटक लंगब अमा लेबदाइने इसिंग नत्तब अमा मदुदु खरगा चारनब गानु मकोकला नत्रगन करीनो अथोंब खरगा ममांगी लमलोंग अहुम फांगबदा कथोरकदबनी नत्रबदी मुनान हाइबगी मकोक असे फुटबॉल सानगदबनी खंगलेदना अस करी लाइमुनुने हौजिकानगी लाइमु सिंसिसु अपग्रेड तौखलबर कइनो अइखोइ ngahawaiда अइखोइदा हाइरम सिंग अदु नत्तबदा जात जात कया अमा हाइरकले फरे फरे नंग हाइबा पुलम चरम सिंग दो अइ ngasi nongan ji phawgi manungda pinaba tawrake nang chalamo ai sodirma ki puthorake ai heramot nang na haribudo khoi thajadi nakhoi taibang mi haibase machil khwaidagi thiba mini ni oida padaba da tawraga leraba aduna ai ga puna thomin nakidawani karaino polam chalam singdo puthoraklo is yaroi dori ni si kara kana lei sumda usi mana hariba yu haibasibu mayambu ngamgadoribra yu khara kathoktabadi yaroidori lai singsisu yu thakning malene ngahan waidi yu gasi mange haidana laitina somde matam mata munana hai heramot haiba maiba kokchakpo aikhodi laimangni ne yu thakpa yai machi khara khara ngawra karino ho asubna heramot amadi munan wari sanarwa matungda heramot na leiribasing aduda yu amati sa thongba thorang tongonaba haibadagi खुदक अदुदा थौरांग तौरी मसिगी मतुंग हेरामुटना यांकोकता हापतुना यू अदो फजना सेम सारी अदुगा ला अमदा मकोन कोनसंदुना इंजांग अथोंगबसिंग अदुसु पुन्ना ममांगी खोंनांग अमदी हाइबोंग हौरी बलमनो अहुम फांगबदुदा पुरगा लाकले मतमदुदा मयामना सु हाइना हौई हंदकी तिमुलाइ मुसिंग असिदि बुरा मवोंग बनी हाइदुना मसिदगी दी हेरामुटना यांकोक अदुदा पुरक्तिबा पुलम चरम सिंगदो मथंग मथंग थेनुना थामी मसिगी मतुंग हेरामोटना नै तिमु लाइमु सरोय ngaroy mi kharoba lai kharoba nakoi ga chak thak pirabani ekhoida mu hanna tinyet laganu layek laganu ko pare pare nakoi surati famda tero na han famda hallo lai horo ai su chalage munangi masada changliba timu laimu na hak su fa masta laklo nakoi putna masida lai horo ko asom na heramoto लेवातिन वा खरा सोलनब मतुंगदा परपरप ननगे मनाक लाई मतम मडुदा मुनानसु ज्ञान तारक्तुना फमलगा लेरमले मतम मडुदा मुनाना मोंदा थोखिबा सिंगतो लोइनमक तमनी नाकल अमदना कमदौरी हेरामुना कथोकलंपा यु अमदी चानबा सिंगतो खोंनांग मथक्ता अमदी हाइबोंग मसादा तोंदुना लेरिबा मयाम सिंगतो तिमुलाइ मुसिंगतो बुंग हुपसलई मतम मडुदा मुनानगी मसादा चंगदुना ngahak leiruba timulaiu aduna chongsillatuna ngaikho karino angang machaki kanggi matamda bamon na potlang throkda lakna badu ngai khrene ai tawge se khajik thakkadabani ahan banina nakoi kana hana thakke ba
asumna harakpada mathang mathang ai hana thakani ai an thakani haiduna mukoi masem amaga langnarakli matamaduta munanda changluba timulaimu aduna fare ahan angang khaina thabuk asi pangthoklasi asumna mathang loinama pithokli aduga chanaba sing adusu sari tawriba sing ase manamgi wani masidi amata lengbadati madugi matungda makhoi sing aduna khara thakna chanarabanina nisha padarak rabar karino munange masada changluba timulaimu aduna handakti aina hana fubu ngamdaba awang khungi mangak laidu aina horen haifetang koi thu uraga manna do faraga singa porake swai sidane dance tonge ai nungai ne ba lairiba sing adura nokshalaklaga hey ngasai sumuna na khadang da muk thagat bi lukham da muk thajan bi nangbu yam kap khibdai ne kapadu nungai ti aidana hera bun chana ba khara pirak pasida nana ngamili khalibro amana amangang asum mari tongna khalakli mangak pa lai adubu kasilai taba timu lai mu mahana phubang ngamgani ye haiduna karem narakli masidagi di makoi sumsawan naraktuna phuna ba hawrakli amana phunarak paduta phuna ba yaudaba khana ba yaudaba kangudi magi thokpa matai de chen thokna raga leiri timu lai mu singato makoi mayam pudru phunari batu somda nakal amata munangi manakta leiriba leikai gi mising amadi munangi imung manung sing aduna su loina muktari bani lamlong ahum phangbada sorot perek lawpa amadi ugi usati pagi makhol sing aduga unawana sorot nipagi khonjal sing tari bani khonjal sing adu taruba matamda hojikti mayam sing adu su ta sengnom ki phamas da timu lai musa phongle lai khundinare haibasi makhoine su khanglabani maramaduna phamarda leiriba ahalamana maiba hera motta karino ama tawraga masda leiriba timu lai musing asi tanthoktrabadi sumana sum tayat khayat nadana leibisadi yararoi karino amati tawduba yararoi haiduna hairakli matamadu de hera bonna karima te hekhalunuse ana thopa tawgese kalasu leitaba makhoi gumbana aduma tawba yabra mayamna adumna hairabadi achouba lai oiba thorama ma pangthoklasi aruduga aikoina mafam masda leiriba timu lai musing asi tanthokrasi mafam chaba amada thaiduklaga thamnasi adumna haibadagidi mayamna kaidongoi tawsige haiduna hairakpada heramotna aikoi khatana warep lobo yaroi leikai gi ahalaman khara yauraga adugi matungda karamba thabanda karamba numita tawragana hena phagadage haibado hayeng ayuk wa tanarasi asomna hairamlaga heramoti mayum chakri madugi matungda munan amadi mahaki ungmanungsu mayum lomda laknanaba thongal thorakli somda khana chinaramba singadusu loinamak phanakhrabani timulai musingado angambana ngamba ngamdaba kagu na tumin kachinda tong no leikrabani thongal dagi mi mayam ama pairaga tholokpatu ubada makhoina munalasi kesu tawdra malini tholokle amai ba hera mona ngasai hairam badubu aikhoi si numit nini humni gi manungda jaga amada thaiduklagane na haibani ai ri phom masla leibase othong nungai jakre matamaruda laimutimu amanamu hoine akoisu nungai ribani ni ma namu hongdokare haibasina karino maruda manamu kamai hongtoiduno madugi lai khatang kaibaduna khana hawduna mi singida kihenbadagi ni se swaida nungai leijabasidane asomna amana mukhum tawduna lehauri munan hoigi imung manung amadi munandi mayum yaukhri masigi matung haujikti ahingi matam loikhiduna mathangi nongalak padu da leikai ya halaman jaungna ngarang munanda togiba amadi rabaida tawkhiba singdo loina maktamli aduga mafam masida timulai musa phongle aduga lai mathi phongle lai kundinare haibasimasu mayam puna mona yanakhri maramdi ngarang makhoina lai kana khuramline matamda naikhaiba segaiba amadi uwati pagi makhol kaya aba takhrabasu nungalakpada karimda toramdaba sina takpadi tasengnamakki timulai musa phongle haibado khangle haiduna mayamdo punna yanare maramaduna kaidongai mafam masida leiriba tinmul phattaba laimu phattaba singasi tanthoksighi haiduna wa tanare matamaru te hera bunna leikai ahalaman sing aduta layama khuramlaga puja ama tawraba matungda mafam masida laisanga ma sarsi laisanga du layama lalabadi
lai aduna makhoi loinamak tanthokhragani ngakhragani aduna laisang sabane amadi lai tanthokpane punamak handak ki tha ki kunga tare ni panba numit asida pulap tawrasi haiduna yanakhrei asumna tawduna laikai myamna wari tanariba wari chanariba singado langphaida lairuruba anayakti karimata khangmanati masigi matung mayamsu amaiba heramot na hairibado tawrasi haiduna numit ado ngainaki matam adu haukhri numidangi matam moirakle mayam do haibadi laimu timu mayam do ngasai amaiba heramot jauna khulya ahlaman mayam singadu na lemna khibu ware bado makoi su loina makta hauribani khanglibani atuna makhoi mayamna lakadoriba kunkatare ni panba asida aikhoi loina mak mafam masitagi talagane hairi khiba tabani upai leite asomna mayam do amaga nuaitaba phongdokli makoina mafam master laringe matamda misi mina mak chawhandrabasu mingonda laiwak tilokpa tawhanduna makoi ke chakha khar talibasi taibang miyoi bade yamna yetpo oiram male haiduna makoi singado nuaitaba phongdokli asomna tawduna matam madu haukhri numidange matam oisalakli anayak to pulyomo thayomo parap yum lomda halai anayak na yum lomda halakpa aduda timulai musing aduna hais aroi woina masigi nupa asida hekta horasi masidagi amu khana tawne toroi su khangba natre haiduna mayam do punna hekta mak yanare timulai musing aduna anayak na lakli budo asum uba matamda anayak to yamna wakhan nungai na lakli matamadu ta timulai musing ado anayak ki manakta sangsilakli anayak ti amma marak aduda mama aduna makhoi gi thongkal do kadom dorone kawbu kawrore haiduna parap asum lai mahaki manakta short break asum torokpaduda anayakna karino ekhoi gi lyrics bu nganu wai tamna da badaine haujik tamdara bajala asumna wakhal khanna asum lakpada makhoi gi lyric adugi lamlong ohum phangbada hauriba khongnang amadi haibong pambi aduta karino khangdaba musin muba mayam ama pareng phamdun leiribadu anayakna uri madu ubada anayak soidradana sidi timul laimu khundinredana mayamna su hainabani lamlong ohum phangba haiba sidi nongthi numongbada lai thu i haidana soidradana sidi haiduna mahak makhoi gi yum lom chatkadaba lambi adomda parap chatnaba tawri khongnang amadi haibongda leiriba sing adugi mathakta yengkhatludri tungdana sorot adumak inarakibani tanja aduda anayakna tungda inarakibasina kanano mi ka lakpa jala haiduna tungda phat leithoklaga yenglure matam marudadi musin muba wangring wangba aniyahum soroki mataida chatlaga leiribadu urubada anayak soidradana sidi haiduna laramlaga poyomo thayomo gudung mahak makhoi gi yumgi lerak adu tamna chelakli asomna chelakpada tungdagi saroi ngaroi mayam sing aduna su anayak ki matungda soro pire tanraklibani tanja aduda anayak na chili ni gata maduda makhongda karigumba amana khurok thangjilakpadagi anayak to upsalaga turi masidagi di anayak to maching mason khara phattabaga phugagolai aduga thorai machagi laisa nokora tanabadu adum tano kaidobagi khurok thangjilaklibuno khangre noi hairamlaga mahaki khawdo sat hangtoktuna karino ma koithi thiri asona mahana koithi thiro matungda mahaki khawda yomduna porakhiba yumayomodo sat lauthorei aduga mahakna yulikli aduga sat launa makum hangtoklaga gara kha thakchali aduga furu pakamta kami lai haiba sidi yu haiba se mange haiduna modi chunga samadabani yu bu palabadi koi chen bani haiduna furu kamni bani aduma torokpadu ta timulai musing aduna as matil lokari roi kamselen to chelu sakta asinaga sor manam namthi bane mayam du kaiduna china khibado anayakti kayimta ubanati khongnang amadi haibong mathakta tongduna leiriba laimu sing aduna din nokli anayak nangam le haiduna masigi matung timul laimu sing aduna magi se usit mandi aikhoi bu asumna machinda ising umlaka kamsilakpa yu umlaka kamsilakpa nangsu nungai ni haiduna khudak aduda anayak akoi baduda pulap oina makhut paisinaraga pungkhoi koina chuang hawrakli torokliba sida anayak to mihun thahun chengkat kiduna china phawba ngamdri masa do jara sontharak tuna poyom thayom sing aduga leimaida
lông khắc lông là ta đó lấy đi kana kana lấy bagi ai bông ta cần biu lai nam lay hai tu na koi lau đi anai yang na lau đi bu matam si pang thieng cái matam ni hai badi pung tarit ma khai muktam mak ta ba da ngai di bani mara maduna kai thian kumlak pa kanggu na su anai yang na lau đi bu ta ba da gi anai yang lai di mai kai adom da chen sel lakli tanza du da timu lai mu sing adu su yaro sidi mayam thomjel lakle hai du na ma koi do phan chung tu na chen na khri adu bu ma koi khara ma di anai yak ki makuk manung da chang du na lai khri masire gi di miyam mom sel lak tu na anai ni jan sidi langphai halap ko ora male yusu tap ta thak chali male hai du na mayana ma ha ku sing khalakli mayam na khaluri bana anayak se langphai halap pa de yu thak chalaga lauri bani hai du khaluri bani anayak to makhut sogat tu na yum lom da porakli adu pu anayak to choron palon da loli ai khoi su chatlaga da bani na andak ti khara samna chawba chakthak pi da ba yaroi mi usilak tra tar ka ti khulasi tumanna ba hat ka da bani hai du na asom na anayak na nga du chat pa sida mayam na magi se yungo bu mandi layong na ba mali amai ba hera moto mu to kauru su hai du na makhoi khara amai ba hera moto kau ba chat khri anayak magi mayum jorok labada pawno ta nokli atuka kibudu musu tawri asomna leire ngai hera moto lakle atuga siri anu boni dana lermu khangani asomna haraga parpap changsilai atuga karigino nokhoi amada mukchang ngasi di humni asida sin sidro changni base nakoi si ai si usitribra nokhoi nongani dana asomna haraga hera mot put ahutuna chatkri yum adu yana kha yengun ko yeng manakta chawraba taren pambi ma haul bidu ki manakta changsilakuna taren ma sabu lam tharakli aduga taren ma sa du pai nu changsilakli ising kharada luplaga lewa khara solaga anayekta hoi mai ga mata haidi kanagi taren mana adu ba phatra toyena ba kan tharakli aduma torupata anayak to sire mahapapi hingchaba nang da sijakro nang chu nungai ni mai bane ga na khuna thaga da natti haiduna koilau lauri hera mutna tawri si yengune taibu mahapapi ga na ai kana lei chegap to umta puthoro asum na haibe gi anayak na puthrokono chegap puthrokomi na tei jaroi aduma lauropada mioi sing adu su lokthok pachang bodo kinari matamadu da amai ba hera mutna kadoi ki ribano puda puthorong ne mana ngamba yabro haiduna hairakpadagi parap imung chang khiduna chegap ama lokthorak le amai ba hera modna chegap adu da lewa khara solaga anayak ki mahaki makhong khongbi adu da krak lawnga chapsalai adoma torok paduta anayak ti kanna lawri bani aduga hera modna amai ba igo ingonda usit thawoidaba tawki gadra haibani haiduna asum chapsalakpada anayak na makhong nakan na maduna hera mur ki thawak ta kauthorak pada hera moto nakal da sujilaka tai masidagi di hera moto thawak to sol phunduna ngahaktang sugatuna khanglaga ya mi usiktaba saradana khangani to nang asum na haraga amuk changsallaklaga chegap aduna anayaki makhoi ja chaplaga lewa khara solaga khubak aduna anayaki lebakta pop asum thari aduma torok paduta somda anayakti makok ngawraduna aigi kokse yamna ngawri aduma torok lagano ai chakhrage amaiba ai ke chakthak piu natra badi chaloi aina chakhiu matamda masigi nupa sisu pukhragani hairakli matamda hera modna nakhoina miyoi bada changli basibu chakthak talibra ha taibang miyoi badongna mi pharaga ransom tambagi mawongga nakhoina asuma tawba black pen tawba asomna haraga ngasai ki taye masado amuk paiduna pangkat takantharakli matam maduda anayak to ngasai makai torom daba thabak ama tawkalakli handa mukti masa to long thek kalakli aduma torpuda mayam do kinari hera mosu kiribani matam ru hera mosu khangli timur lai musing haibase sawholubu yavrati karigumba sawholurabadi makoi da ahen ba sakti laktuna phatraba miyo yam oiki gedoribani karigumba miyo yase khudum chanchingu taragati khudum chanchaliba timur lai musing adu tanbada chokri mi adu suyamna sigidoribani haibasi mahana khanglibani masidagi hera mona fare nangna pawle chak thak to kariro aingonda hairo adu gaina sodana makki piragani adumna hairakpada timur lai musing aduna karisu pamde ikoi ngarang ye dumaina thanga chana ba khara tawro adu tar de koi chachakhrage adumna hairakpadagi hera mona kariro ni tawri sibo hojik kan timur lai musing ngasna yuda suyamna chokribasibo fare ai toroge ko
ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯔꯥꯃꯣꯠꯅ ꯉꯔꯥꯡ ꯇꯧꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯌꯥꯡꯀꯣꯛꯇ ꯌꯨ ꯑꯃꯗꯤ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯊꯥꯗꯣꯛꯄ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯅꯥꯌꯦꯛꯇ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ, ꯑꯗꯨꯕꯨ ꯑꯅꯥꯌꯦꯛ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯦꯔꯥꯃꯣꯠꯅ ꯂꯥꯏ ꯈꯨꯔꯨꯝꯂꯨꯔꯒ ꯆꯪꯂꯛꯄꯗ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏ, ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯑꯃ ꯃꯊꯦꯡꯇ ꯌꯥꯔꯤꯕ ꯃꯈꯩ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯒꯨꯝꯁꯤ꯫ ꯑꯩꯅ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ, ꯂꯥꯏꯁꯪ ꯁꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯍꯦꯔꯥꯃꯣꯠ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯤ ꯑꯃꯠꯇ ꯑꯃ ꯃꯊꯦꯡꯇ ꯃꯇꯣꯝꯇ ꯈꯛ ꯆꯠꯈꯤꯗ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯦꯔꯥꯃꯣꯠꯅ ꯍꯥꯏꯈꯤꯕ ꯀꯨꯟꯒ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯃꯇꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯁꯪ ꯑꯃ ꯁꯥꯔꯤ, ꯑꯗꯨꯒ ꯂꯥꯏ ꯏꯀꯧꯈꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯑꯃ ꯂꯥꯠꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯑꯃ ꯂꯥꯠꯈꯤꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯝꯅꯔꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ꯫ ꯇꯤꯟꯕꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯗꯣ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯃꯗ ꯆꯣꯡꯗꯨꯅ ꯉꯔꯪ ꯉꯔꯪ ꯈꯨꯟꯖꯤꯟꯅꯔꯒ ꯂꯥꯛꯄꯗ ꯃꯇꯥ ꯆꯥꯅ ꯑꯃꯨꯛꯀꯁꯨ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯃꯐꯝ ꯑꯃꯗ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗꯒꯤ ꯃꯗꯨꯗ ꯑꯣꯏꯅ ꯀꯥꯏꯗꯣꯡꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯤꯕꯤꯛ, ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫